Kuki ani Nongmeiga Konna fare. Ngarang ayuk pung taruk tarak padagi hauraduna numidung bapung taraga ni thoi phauba 10 BSF 16 Kumaun Regiment 193 CRPF amasung police ka khusam na duna Surachanpur dagi na Imphal phaubugi marakta mobile check post ama hangdoktuna asat awok sung check tawbada Kuki macha ani country made .9mm gi magazine ama yauramba pistol ama ka Konna fare haire faraba miyoi sing aduna Senapati district ke New Kaithel Manbidagi James Haukip chahi nifu apokpa Ngulkholet Haukip amasung Surachanpur ge Tuibongdagi Saimilen Dongel apokpa Helthong kawi haire Makoy anigi manungda James Haukip na ang upa machugi Scorpio MN01 ke 9493 thauraga Saimilen Dongel da mahaki nakal da famlagang Surachanpur romdagi Scotland khultam na lakibane Makoy na tonglakiba gari adu khamlaga check tawrubada magazine amaga Konna na Nongmei asi yawram khibane